ngarang mi kun ma thoi kidnap tawraga jungle ahing da ada tawraga mi 24 hour detain tawraga arrest tawraga retain tawraga kidnap tawraga ki hachung hala hoji ngarang adugi hanba mi amaduna phondokre ko londa madu hoji phoba mi khra di kibagi madugi pakhatpagi wangang ba mik panda basu yauri wakhan choiba aduga mahosa ta da basu yauri haina heri ba asi hana mase hana bijam da hana tobiyo first asi mi du phabiyo kana kana na kidnap tobno haibadu phabiro pijar chat biro madugi mathang da ato topo do mu pijar chat thase adu kala kala ga chat patarade ahoi hore moi gi michanda ko moi gi site da kaino oibane haiba akoina ngalapa matam thorakani madu akoi pamde adu ngasi akoina nganariba issues ngasi assembly da kok sariba akoi hainariba je aina honorable chief minister da MLA sin kari yengthiba lekhige aiga maga kari personal lege kari issue ge ko to kana na tholi buno thonba mi du di akoi mayam changlaga natra akoi mayam changlaga bizar tawba tai aduna ngasai maram kari mata laitaba kari su laitaba micham adu da pharaga maduna tension wangkhibadegi sithokibani haba adudi kanana maran sigidabdo aduna hojiki moina toribo terrorist singdi government masida pijar chumna tawdaba tarade adudi afaba so hojiki tholiba violence asi koigi miyamna karidagi tholakibano kamain tawrakan do rekibno haibu thambiyo koigi se sengna hairade kari haisira sigi thodoksidi adom kari haisira manungdadi kuirabani haibadi akhoi mi singsidi yamna amaromda phabago khangba su dum khangba haiba khangna lakba haiba tare asumaina ichino maitei singsu hana riran thokringe dasu modbung kampopi se kanasu ahing oiradi laning de chaning de even akhoi phobada si laina bane ko aduga sigi churachambu da chapa haibase pung ahum tarade kanasu churachambu chaning de adigi so dum nganinga hangkat le ko sumaina litan da so si phobu kan da so ahing se dum mi mayam tan nai paramdi hairi ba moigi community groups asigi moigi kariya isara motive aduga moigi character moigi kainoma pamdaba hadum yu ngauraga thaklaga mibu sum threat tawba katu karan tawba haibase asi kumasi di kuira khre yam toina thokta banate irangi wagi nate irangi mamang de so si gumba mayam thoi gari ambi da thatpa gumba paisa munba gumba aina he haibadu to akoina khara na hawringe de ukhru da lari tamlinge de su ambi da tholaga paisa kaino khaiba khopa tawba degi ado degi adam akhoi mi singna adumaina lumlaga noma pharaga tawbikhibani habako loisan khibadu matam khara se sumaina dum pamdaba kaya se akhoi more line da dum thokalle cha chambu lai da ahing kumba duga sigi kampopi se da dum thokalle aduga litan haibasi su dum madugi sangkai karino se dum thoe adubu akhoi majority haina lairiba ukhul dadi akhoi tangkhul majority ne atopa natra adu oirusu ngasi phawbada akoina kanamada lan tawraga adu tawre ada tawre haina kaina tawkhibasu leite aduga khoi mayam laraga mibu phubo khopasu cheide akoi ju nowo phawbada adu da akoina kuki amada maite amada kana amada akoi khut thakibasu leite ko punsi se haid jariba adu moina kari no maram cha dadana macha issue mayam dum sakalaga lakhre kaya koina khoi se khangadabano ko adubu si yadabagi thorakpani aduna handak kaisna tabada maitei da lan tawraga adagi amadagi taisanal narrative tawraga hojek manipur da tholiba issue se mayam na khangina sisu centenary mai thare ketu adu tawre haina yam chauna thoningai leite amarom da ko dubu ngasagi chura chambu da nomai tu pairaga kaino singsina openly oina tawrakpa khara adu da haurakpadagi mayam si emotion na oina lakhibani adu su control dum tawramba yabani adu moi gi se karino ma manungda thoina sinlaga intention ama plan ama leiraga tawba mong su dum manba aduna sumaina lakpane na hojik se karmaina haigada bano adu hanthang yengo mamang chahi dasu akhoi tangkhul gari chatpa singda akhoi bolero sumo
Karimaram Laitabada Kamlaga glass to Kaibiduna driver Pubagi, Iran Chow na Tokre. Adodaki de Maya Mori Sarak Apabada Tause Haiduna police station the Pushandana Chechang in Aquimatuno the Sitoro Haibaki Tokre. Adu Mamanga Kwagi Circle Pung Hariba Hojiki Litangi Lamapu Circle Pung Adugi Ningtao Kwagi Ningtao do the Moy Cookie Singna Yuchin Krana Lara Kut Hadana Adugi Shu Wakat pa malay adusu soy kre lan kre hay na ansing na kurom dana laktana adusu tau kre ato pa mayam adum lay ri si yang ko hataki kaino da thok pane ko se almai tau ri ngai da karimata akhoi lambi du magi sunate mayam gi chatngai lambi ni Ukhrul district ni aduga Ukhrul da hoji ko ki sing adum mamang da chatho chasing mayam tau lay ri adu lambui da mi satra kunthra hin na tamlag lay ri bani datra nahan Tangku sing na Fazana drop to be Budu Yango, Mahadev Pabo the Go, Gana Yauraga, Aduga, Ukru the Tukan Pabo the Pum Libani, Moisu Lady Bani, Sumaina, Sanapati the Mayam cookie sing Lady Tum Lady Bani, Sumaina, a quick Karimata Naga sing the Moy the Kutabo Kopotodi, Moy the Lumbi the Moy Lepum the Hetta Karinoma Toning the Batong, Ama Tobak Topose, Sidiki Hetta Hauropaneva, Adana, Masai Haibado, February 8 to the 7 nungdang duda sumaina karisu maram leitaba sarka phungi leitangi duda leiba nupa ahum lambi da challinge duda kokising yu ngobu kampu khrana laraga madudegi phubudo thina phubudegi iranja mu hawrakibane ba sidigi lakhibane ba ko ado mi phuba ise matang leiba ko khara phunara khanara leiradi amaromni yam thina sathina phuba aduga sai moina Noina Makta Mise Yamba Yam the Kangdeki the Maram say Moidi no way a papa pyredo. Moidi Masagi Sugi Manada, free the Chapoya redo. Adoga Assam Rifle Security Forces ka Moidi Samna redo. And the Moida Masi Samna Badegi, me Mayam Sibu, any community Sibu Moina Ki the book Amaka Mogi, Wakanda Mayauri Boko. Maduna Sum Karisu Tabunga Moy Habegi, a motive to Uwe. Adomina Tabudegi. That 7 da adumaina tangkhul macha ma sarka phundegi tuga topa amadegi sumaina laraga hojiki mapan karisu leitaba karisu maral leitaba nungdang da sum lambi da chatle habegi tamakta phuraga satina phubodegi iran se hawkibani haba adumaina tawra yumai thar adusu phusu maina phure yumai thabsu maina mu hawre adudi yengo akhoi mi singse indigenous mi singse kaya koina khanglaga sum kopiraga dum leiraga leigadabano hobo Pusu Moy the Pue, as a quite land, Soy Hypom Tokro. Amuka no Galakanda, Chayana Topoduda, you may Sumakuna Mutabo Hore. You may have a day Hojik Sumaina, Laki Baneva. Those Sumaina Lara ga, Hojik say Adudegi Mayam the Paninga Toraga Tankul sing the Moy the Kut Hadri. Kariso Todriado, Sanakate the Kape. Moina Migi low chalaga may Tadopiri Mayam Urego, Mina low again, Leramba Mayam, Dum Maram Sada, Adum May Tadokre, Smina Taropati, Kana Adumatama Mohore, Adogara Nahan say Karishu Maram later Baduda Moigi, Miamani, Pai, Hibagi, Moidi, no may pipe company, no may pipe compuga, no may pipe company, Dum Tonasunu. Fan I quick Karishu Hiro, Natra. Other than me in the phone sellaga, Tonan, Chatpumi cut and no may piraga. I quite wake up, no may pipe compute on up to Tonabani. Mohi Pana, but no, I do not agenda to Toale, Hajariba. Madu, no may pipe compute in the curriculum, Hendon, the Migi Kunda Changi Bonobo, Charlie Bonobo. The one young lady kind of Moigi, no may pipe computuna. Lam Helaga, Migi Kunda, Queraga, Chapa the Migi, Lam the Curry lady, any young but Chapo Ramani, Chapa do the Hogi, it's in now Tankurgi, Yuchingna. Madu Paru Badegidi, Miamani Pakre Hibadegi, Karishu Maran Laitaba, Akwagi Highway, the National Highway, the passenger, me, Gari Tonglaga, Chatpa Lakpa, Wingarne, Garine, Dum Impadi Lakpa, Manado Kumbadubu, Kutak the Toglaga, terroriski, Pram, terrorist actigi Henba, Afghanistan, Pakistan, Aduga, Nasai Nigeria, Topo the Topagi, Monga, Hector, daylight the open the go, Akwagi Yukta, Tolaga, Mayambu. Kogi Kotakta kind of Paraga, me took Kunma Kunmataido Paraga, Moigim from the Pukalaga, Sakultana, came the me a Hindu the Pudan, the Chatpa Mayam do Aduga, Maduda Mungak Pudi,
security forces center gi security forces leibani Assam Rifle leibani leina madu phaba ngam se Assam Rifle na adu kan bangam da ba ka hona da bai se asidi kari hidden agenda no ba aduna hojikti center ga security forces ka moi gi sidi imung amatta ne ha ba se hanthak na yam mayek sengkhre mamang gi dusu mai thaba gi su Assam Rifle security forces leina mai tha ki bani handak su mi kun ma thoi pha ba se su mu Assam Rifle leina pha ki bani ngaktro siba singaktro ba la lamhanda chingda lamhanda kaino jungle da umang wangon da chalingai da kaino to pha bane da di tawan bane ko lambi da mi kaisu mara leita ba lesa pakhang nupi ahan lamang sing anga macha sing nupi anaba ahan sing yengba ungpha da yengba chakya ha ba da pha da phajalaga para terrorist na pha ba gi type ta ko ado terrorist hoji ki tadro si terrorist tara bane so state government na high river kuki militant phari ba mi singje manipur ki terrorist ne haina declare to ga da bane masidi low da na ona taina ba da mo adum high da na leiri ba ko akhoi gi lenga singsu sena sidi madam sujata na so high bureau singba sidi terrorist ne na declare to bu yare wasu mara le ta ba mi ko hana so khoi lan taw nai khot nai adu no mai kan na ba sin kam na bani sigi Jiribam Tamelong Road tasu khogi rongmai singi ko jelerong singi bus amada mi tongliba mayam namtharaga thoki moide sigumba yamna chathakara si terrorist natro adu si terrorist natro ba masai tangkhul singa phabadu di nomai pairaga jungle da chalamagi phabane ko adu su thadokre adu akhogi du di mi highway da nupi angang alaba yengbai chake phabadu si terrorist ko de madu karamba dictionary da karamba ayin da yawbra karamba da terrorist ko da bano but ngasi phoba da government na ngasi numi phoba da terrorist ne na declare to da base laibak yam thi bani this is very unfortunate so the state government of Manipur should be declared these people are terrorists haina ko asil lothok da bane sil lothok da bataradi daya adu moi kari hasira akhoi partiality leina partition oina thabat taw habse mayam na hairakani aduna madugi examine madugi concept da akhoi yengse ba ko aduna lan hobse always mokhoi dige dum hawgani khana chena base moi di hawrakani kapna khana base su kapsu moi da dum hawrakani akhoi gi mi na ngasi phawda hawrakiba leite adu proof mayam lei adune hakum kuidri 2025 ta ngasai gi gari maram laitadana mi imphal degi chatpa taxi bobuda maram laitadana khamlaga moigi khunda makta adusu kaino ne mi mayam gi marak public mayam da pharaga phure gari thukai bire adudegi iran chauna hogudabada loisale mamang adugi mamang da mi ningthau ma da khut thari sarkaphungi ningthau da khut tharaga adusu lale na loisale ko adu mamang da mu maite pangal sing ada koiba chapa da su thoki bane segumba pamdaba sum tawadu hantak je maram su cha cha de irang su kitang phare na akhoi su phaningai tawre na assembly su leiri ko assembly su leiri aduga khoi hojek ki lenga chu na su pi santhaningai na kana honari ba adu de adu ki mai kitang yengo ba aduna problem create tawri bise kana no adu masi government na khangadabne government na kok sahali bise makhoi ni problem create tawri bise makhoi ni aduga ona taina bada makhoi da achumba kumna pibo mong da ngang ba kumna khoi da yauri ba ko adu de akhoi se pangba mik tang ba din na tena ado hojik government na kok sahali bise kari no ngasi akhoi sida sujata akhoi na ngang li se honorable CM mantri mandol politician sing akhoi bu nungai ra moi but issue di kana na thohan ba no id moi na mai chak mai thaba gi ne ba natra moi na market petrol haijalaga moi na akhoi na kari tawrage akhoi ni kari su tawte na moi na mai tharaga muk mai chak han bedigi ngasi akhoi di nei na bowane thoki bagi field dugi report to akhoi di nei na bowane natra adu insist tawba provoke tawbdi kana kusi cookie militancy cookie people sing sine ba ase government su phat ta bi oba adu hoji government da kok sahali bise kana no adu kiba gi tamak ta moi na adumai na tawba sa hoji gi moi gi policy du tadra asonda iran thon ba sagani aduga madu da threat tawraga asonda kiba gi ra hoji gi NIA da sinagani haiba kumba ex krisya pi gni haiba kumba moi di adugi landu tani landu thuni ga semba su male ba moi khu semse moi double wrong se adugi pochu man ba adu na ina haibadi karamba na hanna bijar tawgani justice karamba da puraga dabno haibise mi sibigi jo yare bijar tawse but first ta ngarang mi kun mathoi kine tawraga jungle ahing da da tawraga mi 24 hour detain tawraga arrest tawraga retain tawraga
kidnap tawraga ki hachung hala hojik ngarang adugi hanba mi amaduna phondokre ko londa madu hojik phoba mi khra di kibagi madugi pakhatpagi wangang ba mik panda basu yauri wakhan choiba aduga mahosa ta da basu yauri haina heri ba asi hana mase hana bijam da hana tobio first asi mi du phabio kana kana na kidnap tobno haibadu phabiro bijar chatbiro madugi mathangda ato topodo amu bijar chathase adu kala kala ga chatpa tarade ahoi hore moigi michanda ko moigi saita kaino oibane haiba akoina ngalapa matam thorakani madu akoi pamde adu ngasi akoina nganariba issues ngasi assembly da kok sariba akoi hainariba je aina honorable chief minister da MLA sine kari yengthiba lekhige aiga maga kari personal lege kari issue ge ko to kanana tholi bno thon ba mi dudi akoi mayam changlaga natra akoi mayam changlaga bizar tawpatai aduna ngasai maram kari mata laitaba kari su laitaba micham aduda pharaga maduna tension wangkhibadegi sithokkhibani haba adudi kanana mara sigidabdo aduna hojiki moina tawribo terrorist singdi government amasida bizar chumna tawdaba tarade adudi afaba soy oira adu government amatam chana achum arandu puthoraga tawba tarade yes madu akhoi phaningai ko afaba pochula kani ngara nan chu kidnap tawgre haibado manipur gi government gi commando sing security for me lising tara kun thajalo ko rescue tawrona taw khairona ko hojin adum thato khre hojin mina haidi paisa mu pi hai adudi akhoi tabo wane ko moi gi facebook to khra inari ba moi na irak ne ko paisa ka compromise tonari haida kaya chumra chumdabra adu khangde as per the facebook report kini aina haibase aina adu tawe haibana te ko if it is true adugumba government amana aduga lenga akhoi gi praja gi people democratic akhoi lenga amana organization macha amada akhoi appeal tawr kiraga moida humble tawraga moida surrender tawbo mongda dum chakhradi adudi nauma akhoi gi lamdam state lepak se terrorist na rule tawba control tawba lepak oirani habako aduna khotimak se hairi bokuki militant singsiti gi hawdopuni akhoi di mamang da haire nungsi chana na manipur da maite naga kuki haibase laimina si hairade hojiksu minister chief minister na su tabio akhoi manipur akhoi nungsin na se chana laimina si hairta de first kuki militant singse ku tobiro kuki militant singse manipur gi totally maseko clear tobio remove tobio assam rifle remove tobiro adu erdi manipur da akhoi khana chena ba sulai lai roi naga gi aduga kuki gi ada gi haibagi akhoi amna question su lai roi ko sulai lai roi aduna masi hana lambi amase first asigi se clear toro adu matungda akhoi kano manipur da nungsi chanana laimina ba akhoi yagani madu tawdri phobodi moina makhet khechale petro henjala sonda ama kapsala sonda khu kamsala sonda kapsala akhoi mayam khana halaga hojik maite ga naga se khana haninga kanna musili ab moi facebook di iri budu yango maming mathajum jadu ga jalenga media ka haina aduga fake account si chinaraga ko aduga maite gi ming si chinaraga akhoi naga du hunbadu mayam yauri ba robert singh mai ba singh ka hairaga hoda kuki di loina oiba sonda mug naga gi ming da fake account da tawra maite da chaiba mayam do si kari gi government ngasi phobu da phakata ba do akhoi gi investigation lady cyber crime lady mayam si cid adu ada lady go masi kari tawra ga lady bra idi khangde yes smile I post the tamjage yam nuaizai khoi hujuri thole birang sida ko mena sab saba thabuk lokatuna thobada roshin por ko ngamba hoishu haibadani khoi gi thole ba thodo si mari lena nai khoi gi kuki infi manipur adigi kohor adigi kotuna singwa tongan tongan ba kuki gi body sing na khoi gi thokriba mi hoi gi hat mi hat thina to piram le mi hoi ani asigi matang dai khoi gi sumba thigat pi yo do union home minister da fowa khoi gi singba sumba thidopi duna mara lebu sing dhanti pibi yo aduga masi thigatna bhona bada NIA da sinabi yo aduga chenram basing matik sa da DP yo hybrid sing tongan tongan wafum sing fondo pulai hari wafum sing si waja kamai yimbe akhoi se tawgadabado tawdaba hana tawdaba yes tawroidabada akhoi se tawro leire aduna ona taina ba ma khak chat le ba adudane justice haiba ma taw leitri phobodi akoina peace lobwane peace sula lawe yes peace sula la kiroi aduga ngasagi justice toba kanda magi system ama lei niyom chumna ko niyom chumna khoi system si chumna face wise da chakada bani heta mina pressure pi haidana akhoi lenga nga pa singse madu the decision lawraga chapa yadi haiba system du kaida system to the stick tawraga chakada bani abo adu akhoi gi se
ona tainabada adum chatana lei haidi hojikse ai number 1 da adum mari leinaba example da lakya ba hojikse manipur da shanti hanjale shanti leire haidana government anoba sem khre ba pare government da mayam na pambai sem bane ko pare shanti leire hairase example amakhak ne ko adudagi di nahan yadaba adu tawe ada tawe ma yam sathi na toba pare cookie singsu yauna naga singsu yauna haina government ama sem khare cookie da ki site ki deputy cm su pitho khare moi apam bane ko ado naga da su pi re hoji government anoba la khare haba yes ado yango nahan di ada adu demand mayam tawraga handak deputy cm pi re di akhoi support togani deputy cm pi da re di akhoi yaw re government sem bada haibagi adu natra di adu gi sem oi be yaroi haina adu tawraga sem mana oiradi yaroi mana oidradi yagani haibagi da condition ama thamkhre adu de gi di sem anawa mu lakre ko adu da mu deputy cm post pi daradi ningai se yengo haijari ba amu yade deputy cm se pi re ko hojik ting ha lere ga kari amu tawraga dabno khangde adu pi ra ga su hojik adu pi re dudi moina haiba da akhoi se chatpa makha yaudar bro adu maduda hojik adu pire amu pire kanda phare deputy cm oirabane na ma hojik manipur da laraga assembly yawpham thoktra office ka pham thoktra hojik ti adu so amu pire ga hojik mathang da kari tawe assembly se akhoi ge virtual da yawba se hanthang da uwe ba akhoi di ko akhoi na pokpa de gi di aina poktringi da le de ai khangde do manipur da aina pok ga sida chawkhat chaba de gi di akhoi ai ngisi na han ba uwe ba adu su miyama khak ta na te mla manga taruk se adu ga deputy cm hoi mla sing na lak te haiba du di amane but minister cabinet sidi ma portfolio pai ri bane aba chief minister and house of the leader ne portfolio pai ba cabinet oi ba mi du di assembly de attend to da na kadai da to ga da no haija ba asisu akhoi nei da asisu ma khoi na ngam khare ko sisu moi na ngam khare hojik mathang da kari la ga da no khangde adu bo shanti lakre government lakre na hojin lakpa kanda aina haijaning badi ichi no maitai sing su hanga da badi phare deputy cm pi ro pi khre government sem mo sem khre adu tawro taw khre hojin maite sing se kampo pi da yamna lengna karimata aki ba leita da na noai na free passes go gari thawra ga chappa yarabra hoi chura chambu mak ya de hai rajo kampo pi se ningthi na akhoi maitai sing chappa yarabra si question ni then madu chappa yadaba taradi akhoi lepak se normalcy oire alenga akhoi leire peace leire haibadu karamaina define to gadabno ai phap ta de phare hojikti moina ningba khutimak to pire government semba da yawole deputy cm adurdi yapham thoktro adu government sem grena sonda tampak di maite de hojik imphal da kana la rasu maite na kari tawri ge garsu tawdrena adugi example mayam leire na mla ni sulara hankhre ato topa mayam sulara ga leire hojai thadone hari ba mayam so free da dum chatan na leire aduga kokomi na so dum lothoi chief minister ma sa na imphal da lakpa da khoi dialogue ni haire amuko khoi gi share so leiba mayam na akhoi adung ba imphal da di free adung ba leire lothokre government sem khre deputy cm khre adudi hujiki mahoi gi process di moi gi lam da de hujiko kiki mafam da de chappa yadri heba do moi de laktri heba sini adudi akhoi di adudi kari adu na takudi kochi ama thale hoji deputy cm khre adu na apamadu pi khre didi hill su pi re adu imphal da leitre adu hoji ti phare ai deputy cm oiraso ai akhoi government mantri adu oiraso maite chappa yaninga gi ase amu pio hairaga dabra sum naina se ko sese laga dobne medal sujata akhoi gi mi na masi da chatti haba soina hairakani phare noi kukina noi maite na se lan ba chake hai ba tarade the free process where the conditions are sen ma do so mu yara ga tawri bra hai ba mane condition mathang akhoi gi se mang ba da dum helin khre akhoi na adum yengo moi na ningai tawri kari maram da leitab ne ko hoda kuki ga maite khanari ba tholi ba se kana da maran si ga da bano nate moi kuki na lan da ne hai so moi ya de maite na chum ba ne hai so ya de maite phare amasu lan de hai re se ne wari ni ko amasu lande haire adurdi hoje karigi makha taba mu lege loisala banatro ha sine hade ma amana haire lale amana du tawde haire igni clean sine haire supply administration na mo ha adudigi ira se hodoki banatro popi thaba illegal email phare ne moi su lao chango moi deputy sem pairo mantri wege loino hoiro nrc tawse akhoi yamina se
illegal immigrants in tatok se aida kari yada ba popi thaba se akhoi thing se kari ki yada ba forest encroach tobo me eviction taw se kari ki yada ba ado moi de agenda lai ri ba ado hojing maitai sing na kampopi chatpa yada dan lai ri ba ma se maitai sing khara su kauthok pok oina uwe ba so the government sen kare dan hetta pakhal la go pakhal la kai no ma taw kumna hetta akhoi na uba ka asidi gi ne aduna akhoi de kari hai gani maitai da aina hairade kaino oigani maitai da cookie singna harassment tawba ki hanbai sidi ngasi gi nate maitai sing amarom da phabu phamale zaina haibudo thaina khoina ubada pung ahum taradi chura chambu kana su chaning de adu mai akhoi naga adu ada na tongale moi gi cookie sigi kampopi area da more gi area da phana yamna moi gi nomai paiba kambu sin ona taina tawbiba paisa khaiba ki hanbase hoi manipur macha ne hai so cookie gi lam da kana su free da thamoi nuwai na chatte ha ba se kaya kuina khang da ba no ba kuna ma se akhoi na thena ba ya bro natte government lay ya ba adu huji ju adu ne government la khre ya re sibai mayam thamjale maharegiment assam rifle whatever center secret thamel labor ma pham du da ngasai mi kun ma thoi kidnap to ba hai bi se natte karambal adu gumba adu de kanana government kanana security forces to thajaga dori ge asidi amna ikai bane aduna inana haibudu yes NI de piba abdu pise kana su thingde khoi kai de pise ne maram charo de pise ne maram charo de x-ray asu ju pise ne pingna no su piba haibna ta du process haiba ma system haiba ma dil le na adu bode madu secondary ni ngarang sangkai da tangkhul micham sing mi kun ma thoi kinne tobudo hala ma do book tokyo arrest tokyo ba ina haibde madam sujita achumba purak se abedi ko madu kana na to adu ki terrorist hongdo terrorist ki thabak to kana na to no haibo madu ki chena ba mi sing do hana pharo ba tang sida puro ba jail da sida hana puro jail da hapla ga madu case ta se aba adu matunga mi shikre hare de shikre bi se kana no kamai na sibno haibo chathalo na inquiry adu di aina nang na government chief minister na laudo so police klai bi di inquiry masala to chagni ekhoi da sai khabar da thena ba di FIR thakre aina thak adu that is the rule aina haninga lete FIR gi mutung na hayam tika chaga phajatani adu da ada adu tawne na launi na kari adu di kibagi thembagi mo ma makha changni ba adu ne ba khoi na nuai ta ba se moi cooking na haiba makhai di yes adum tawbi ba akhoi gi indigenous sing na naga sing na tangkul sing na amma haira ga de akhoi me sing heta tawna ba tawdra hero saba ngasai madam na so are ngara adum NRC hana tawbio sense tawbu ya de hai ka de akhoi gi masing de akhoi hero tawna ra ga tes ke ka tawdri asonda hoje kaino na nahan wapongda tawriba cookie sing na hoje open oina tawriba adu de so ter ke sabta kapone wanganing de asigi feeling asigi akhoi da no aida ba ngai ta se cookie na nate central government na akhoi gi government parliament sing sina so mi chan mi nai khaibu kumna karimata government di oiraga action lokho pangam da bo poche masi da akhoi je no aida ba thamoi da akhoi da feel to ba man lay ba masi gi laina se hana muthatta ba masi gi kaino phatta ba environment se hana masi government na am chum thok tara de aina haibadi nanga aina peace pam la su yaroye peace sulai lekhiroi the justice ai nang mula ai bani kari lan tawninge ai hojik slita ukhru ai ukhru da ai district da do chapu ka da ai na kana bu su akai tek da chapu du ai marang kani no adu ai da chanu ai on da lambi da that da tawni hai da ai tumina legadro ai nuai na ai yum da inkhon da ai tum taw lai ai inkhon da lara ga no mai kapsal da ai da tumina leidro adu di irang hawli ba problem create taw du kana no bne ba so problem create tu mo khoi ne ha ba aduna peace purak se hai de ngai na hai budon akhoi samna tum hai lai ra do phat taraga ta da ba saba ma yawe su se abrogate tawkro number 1 assam rifle se lo thokro ado di manipur da shanti oigani aina assam rifle lo thokro ai se kari no ra assam rifle ga mo khoi de amata oina chamina khre ba ado aina hoje hangjari sigi house sigi nature da present state government governor whatever chief minister oigera ngara tangkhul gi mi kunma thoi kidnap tawkhiba mi do madu gi process ka dai phau yaurage adu di state na kari action local ke habse mase pokum pi bio bahana ko mase pokum pi bio justice tawse hoi madu pupira ka da mi sibdo kanana hatpano khotbana ba thika piro maram chara de dum pi se
ꯑꯗꯨ ꯉꯁꯤ ꯃꯣꯏꯅ ꯑꯃꯨꯛ ꯁꯦꯟꯊꯣꯏ ꯀꯨꯀꯤꯒꯤ ꯀꯩꯅꯣ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤ ꯑꯗꯨ ꯑꯗꯥꯅ ꯍꯥꯏꯕꯗꯣ ꯉꯔꯥꯡ ꯁꯤꯕꯝꯗꯣ ꯉꯔꯥꯡꯗ ꯇꯧꯕꯗꯨꯅ ꯁꯪꯀꯥꯏꯒ ꯊꯋꯥꯏ ꯀꯨꯀꯤꯒꯤ ꯃꯤꯅꯤ ka ꯍꯥꯏ ꯀꯣ ꯃꯖꯥꯅ ꯃꯃꯤꯡ ꯉꯁꯤ electoral ꯄꯥꯟꯕ ꯀꯥꯟꯗꯗꯤ ꯃꯃꯤꯡ ꯑꯣꯟꯅ ꯇꯩꯅꯔꯝꯃꯣꯏ ꯑꯗꯨꯒ ꯁꯪꯀꯥꯏ ꯈꯨꯟ ꯅꯠꯇꯦ ꯁꯣꯝꯒꯤ ꯁꯥꯏꯀꯜꯗ ꯌꯥꯎꯕ ꯑꯗꯨꯒꯤ ꯈꯨꯟ ꯑꯃꯨꯛ ꯍꯥꯏ ꯁꯤ ꯌꯦꯡꯉꯣ ꯁꯪꯀꯥꯏꯗꯤ ꯊꯋꯥꯏ ꯀꯨꯀꯤꯗꯤ ꯎꯈ꯭ꯔꯨꯜꯅꯤ ꯊꯋꯥꯏ ꯀꯨꯀꯤꯗꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯅꯤ ꯀꯣ ꯁꯤꯗꯤ electoral ꯌꯦꯡꯕ ꯎꯈ꯭ꯔꯨꯜꯗꯗꯤ ꯁꯪꯀꯥꯏꯗꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯌꯥꯎꯗ꯭ꯔꯦ ꯀꯩꯅꯣ ꯆꯤꯡꯗꯥꯏ ꯈꯨꯂꯦꯟ ka 하이나 사이클ꯗ 야우바 ꯑꯗꯨꯗꯤ 사이클ꯗ ꯂꯩꯕ ꯃꯤꯗꯨꯅ 우크르도 ꯑꯗꯨꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄ ꯑꯗꯨꯅꯦ ꯍꯧꯖꯤꯛꯇꯤ ꯑꯁꯤꯗ ꯆꯦꯟꯅꯕ ꯌꯥꯕ ꯑꯗꯨ ꯉꯁꯥꯏ ꯑꯃꯨꯛ ꯍꯥꯏꯔꯦ ꯃꯤ ꯑꯅꯤꯁꯦ ꯏꯁꯤꯡ ꯌꯦꯡꯕ ꯆꯠꯄꯗ 이신 연구 짝히비네 하이 아두가 이 쿨디 동안 동안래 쿨 동안 범위들은 그만 이신 분의 연구 짝봐 밝히고 동아 영세 더와이 쿠키시는 프라투렌 왕마다 란마다 레이버네고 이스턴 사이다 이스턴 사이다 호이 아두가 상카이는 웨스턴 사이다 두렌 라라가 짝부 야들이비네고 아두는 상카이기 이싱시나 손대기 웨스턴디기 로르가 이싱시 짜리비네고 송기 더와이 쿠키시는 두렌 라라가 손 어피텔 징디기 이싱 라바 동안도 보내고 아두가 아니시에 군아마떡기 타입다 뭐 이거라 이컵버 간데디 이싱 바이크 셈버 짝히비네 예행버 짝히비네 하야고 그만 두렌 라라가 레이버 미어딘두나 더와이 쿠키기 이싱 예행버 짤리비노 와 거기나 얌 지나버 얌시고 러시아 뭐이네 센토보다 상카이나 때 거기 징다이 쿨랭이 뭐 하이 사이클이 하이 아두디 징다이 쿨랭기 미에도나 그만이나 상카이다 내려봐 그리 또 볼락봐 세더네 봐 거기 얌 지나버 야요 가라는데 시고 뭐지 타나 디도비오 하는데 디도로가 잡다나 말은 짜르디 비폼 도버 비시 자기 에나이가 신나폼도 신나세 또보다 뭐 포도 하나 떠들어가 또래도 포도도 하나 장성 그래야 봐 아두디 아코이시도 미나 프레셔 비르가 또보 만들어 하 그가 만들어 아두디 거리노 아주 미기 미점다 했던 누피야 강신다 했던 파버야 브로 하나 호이 왔던 이모셔널다 아두 떠와 해도 크라 떠나래 베레돌라 누피야니 네케트 떠와 해버도디 미 뭐이 짝링이다 뭐이는 수모양 떠키버도디 아두 코나도 깐나 버간다 지리다 영어 이문 아마 누피야 강거 닝능시다다나 아좀 떠키버 포도 뭐이다 시군버 얌나 인후멘 오이버고 얌나 그리노 후멜렛 오이버 얌나 그래시라 와일 오이버 이 아마 젤리야고 어동시 시다 파리버 기네 떠리버 미도 호직 마람 짜브라 짜다브라 합니다 아도 government 마도 하나 북 떠비요 마도 하나 culprit싱도 파비요 아도가 비자 짰다비요 아손도수 까이나 떠부도 짰다비요 아도 왜라디 밸런스도 로드로 밸런스 로 아도가 나랑 모이는 상카이니 하이 호직나 상카이다 때 사이클기 호직 하이리 아도도수 아도 모이기 멋진 키버도 레이레 아도가 ngасai 거기 까이노 콩사이네 하이 무슨 나무 lumking 네 하이 거 아도가 lumking 그 콩사이지 아무것도네 뭐 하이 마 정말은 온나데나 보다고 내때 호직 매담노 토좀네 기란나 사게 동안 번에 아도 아무것도네 하이비 앞으로 ngasa ai ka sarne duga ai muiwa ga mutane habi yade mutare di nupi longna ba yade khoi di ko mamin te adu ngara di khongsai ne hae ngasi ne lungking ne mo hae si hoje electoral ga yawram da badege do adu na mase adum tawraga adu na hoje sangkai da hairiba mi do electoral thiba kan da leiram dre abo adu ma cycle de gi ne cycle da dum leirona a khon da kare gi tama thawai ku ki da lakpa do thawai ku ki de ina hai khre na hoje ma thaja dre de को मणिपुर की डीजीपी नेशनल अखोगी चीफ मिनिस्टर मयाम चलगा होजी थवाई कुकी होरें अहिंगरा हायंगामदा चंगबियो हमदा चंगबियो कमाइन लेब्रा कमाइन तौरिब्रा बंगर कमाइन साब्रा हाइबदो मयाम मिक्स तौरगा लेबने युमलाती यामदे मी दुप यामला लेबा हमदा यंगलगा चंगबियो अखोइदि चथो चसिन अखोइना खंग अखोइना मिंग अदो अखोइदि रिपोर्ट तौदे नसिदि होजिकि हाइथोक्तबा यादे होजिकि लोटबा याररोय मोइना 세랑 돌아나 셈절러가 돌아가면은 호직기 아코이는 컹보 우바 아생부도 아코이 왜 하이토로부터 아두기니 가라 아이 나랑 이모션 나가면도 나 그냥 아코이 TV 디스커션에서 아코이 너무 하이톡대나 나더라 하이톡대 그 뭐야 뭐진 TV 따라디 아두 아코이 거면도 하이비데 거면수 컹 아두도 police station 레리 아두도 아삼 라이플 레리 그리 돌아 레이버노 아이 하이비제 타자데 야닝데 아르디 타와이 쿠키 담다 잡비로 होय मोय लाप कालदि लोलमगनि चिंका खलने अदुबो मोयना लेरिबो अदुदि स्ट्रक्चर दे फा उगनि अब अदुदा फजना अयु नुंदाम ड्रोन थंबिर कैमरा थंबिरगा मॉनिटर तोबिरो अदुदा बर्मिस की मी क्या यावे को लो मणिपुरी ngang हाइतब मयाम यावरि लेरि नोमे पाइथो पाइसिन तौरो चली बंगर द कदाइदि लापनो अदु
ꯈꯨꯟ ꯌꯨꯝꯂꯥ ꯇꯔꯥꯅꯤ ꯑꯗꯨꯗ ꯅꯨꯄꯥ ꯌꯥꯡꯈꯩꯁꯤꯡ ꯃꯤ ꯌꯥꯡꯈꯩ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯂꯩꯕ ꯌꯥꯕ ꯍꯣꯠꯅꯕ꯭ꯔꯣ Yes. ꯑꯁꯤꯗꯤ ꯍꯥꯟꯅ ꯃꯁꯤꯒꯨꯝꯕ ꯊꯤꯊꯣꯔꯒ ꯆꯨꯝꯊꯣꯛꯀꯦ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯖꯁꯇꯤꯁ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯖꯁꯇꯤꯁꯁꯦ ꯍꯥꯟꯅ ꯄꯤꯒꯗꯕꯅꯤ ꯖꯁꯇꯤꯐꯤꯀꯦꯁꯟꯗꯨ ꯆꯨꯝꯕ ꯖꯁꯇꯤꯁ ꯂꯩꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯄꯤꯁ ꯂꯩꯒꯗꯕꯅꯤ ꯑꯗꯨ ꯄꯤꯁꯇꯨꯗꯤ ꯖꯁꯇꯤꯁꯇꯤ ꯂꯩꯇꯗꯅ ꯄꯤꯁ ꯂꯧꯔꯗꯗꯤ ꯏꯅꯥꯎ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯪꯒꯤꯅ ꯃꯔꯥꯟꯗꯣ ꯑꯥꯗ ꯑꯗꯨꯝ ꯈꯨꯝꯖꯜꯂ ꯊꯝꯕ ꯑꯩꯒꯤꯅ ꯑꯗꯨꯝ ꯑꯩ ꯂꯥꯜꯂ ꯆꯨꯝꯃꯦ ꯍꯥꯏꯅ ꯇꯧꯔꯗꯤ ꯅꯪꯅ ꯑꯗꯨꯝ ꯂꯥꯟ ꯇꯧꯔ ꯂꯩꯔꯛꯀꯅꯤ ꯀꯣ ꯇꯨꯃꯤꯟꯅ ꯅꯪ ꯂꯩꯔꯣ ꯑꯩꯅꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ ꯑꯆꯨꯝꯕ ꯃꯤ ꯑꯃꯕꯨ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯅꯪꯒꯤꯗꯤ ꯆꯨꯝꯅꯁꯨ ꯆꯨꯝꯗꯦ ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯃꯤ ꯑꯗꯨꯕꯨ ꯅꯪꯒꯤꯅ ꯆꯨꯝꯃꯦ ꯍꯥꯏꯅ ꯇꯧꯔꯗꯤ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏ ꯁꯣꯂꯨꯁꯟꯗꯨ ꯄꯨꯔꯛꯀꯗꯕꯅꯣꯕ ꯑꯗꯣ ꯆꯨꯝꯅ ꯏꯪꯅ ꯆꯤꯡꯅ ꯅꯨꯡꯉꯥꯏꯅ ꯂꯩꯁꯦ ꯄꯤꯁ ꯑꯣꯏꯍꯟꯁꯦ ꯍꯥꯏꯔꯗꯤ ꯑꯆꯨꯝꯕ ꯃꯤꯗꯨꯗ ꯑꯆꯨꯝꯕ ꯍꯥꯏꯁꯤ ꯑꯔꯥꯟꯕ ꯃꯤꯗ ꯑꯔꯥꯟꯕꯗꯨ ꯍꯥꯏꯁꯤ ꯑꯗꯨꯅ ꯋꯥ ꯌꯥꯝꯅ ꯂꯩꯇꯦ ꯑꯩꯈꯣꯏ ꯀꯨꯀꯤꯕꯨ ꯌꯦꯡꯈꯤꯕ ꯑꯗꯨꯗ ꯍꯣꯏ ꯃꯣꯏ ꯃꯅꯤꯄꯨꯔꯗ ꯏꯂꯤꯒꯜ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯃꯇꯝ ꯈꯔ ꯑꯩꯈꯣꯏ ꯂꯩꯁꯦ ꯍꯥꯏꯔꯁꯨ ꯋꯥꯔꯤꯅꯤꯀꯣ ꯂꯩꯔꯁꯦ ꯕꯠ ꯁꯨꯁꯦ ꯍꯥꯟꯅ ꯑꯦꯕ꯭ꯔꯣꯀꯦꯠ ꯇꯧꯕꯤꯔꯣ ꯑꯁꯥꯝ ꯔꯥꯏꯐꯜ ꯍꯥꯟꯅ ꯂꯧꯊꯣꯛꯄꯤꯌꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯣꯏꯁꯨ ꯒꯣꯔꯃꯦꯟꯒꯤ ꯍꯥꯏꯕ ꯏꯟꯒꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯗꯁꯨ ꯃꯣꯏ ꯔꯤꯀꯥꯔꯠ ꯇꯧꯒꯅꯤ ꯀꯤꯒꯅꯤ ꯅꯥꯒꯥꯗꯁꯨ ꯀꯤꯒꯅꯤ ꯉꯁꯤꯗꯤ ꯅꯥꯒꯥ ꯇꯣꯛꯑꯣ ꯃꯩꯇꯩ ꯐꯥꯎꯕꯗ ꯀꯩꯁꯨ ꯊꯧ ꯁꯥꯗ꯭ꯔꯦ ꯃꯩꯇꯩ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯒꯣꯔꯃꯦꯟꯗꯁꯨ ꯃꯣꯏ ꯊꯧ ꯁꯥꯗ꯭ꯔꯦ Yes. ꯅꯍꯥꯟꯁꯨ ꯃꯣꯏ ꯑꯉꯥꯡ ꯑꯃ ꯅꯣꯡꯃꯩ AKꯒ ꯄꯥꯏꯔꯒ NIA ꯃꯊꯧ ꯇꯥꯗꯦ ꯂꯥꯛꯀ ꯂꯥꯛꯁꯨꯅꯨ ꯍꯨꯏꯔꯣꯡ NIAꯅ ꯚꯥꯏꯔꯦꯜ ꯆꯠꯄ ꯑꯗꯨ ꯉꯁꯤ ꯐꯥꯎꯕꯗ ꯐꯥꯗꯦꯅ ꯃꯩꯇꯩ ꯃꯆꯥꯅ ꯑꯣꯏꯔꯝꯃꯣ ꯅꯥꯒꯥ ꯃꯆꯥꯅ ꯑꯣꯏꯔꯝꯃꯣ ꯑꯩꯈꯣꯏꯁꯦ F5 ꯊꯥꯔꯒ ꯀꯣꯏꯇꯥꯟꯗ ꯂꯩꯕꯗ ꯌꯥꯔꯝꯃꯣꯏ So what is this? What is the government? What is the rules of law? Where is our authorities? 시드네가 거기는 많이 까보세요. 아주 하이터들이 resign 떠로 하이터들이 아코데 신으로 아코 떠게 봐. 아코 떠게 이제 거기 미 학교 해봤는데 아코는 쿠키 학교 해봤는데 but according to the rules of law 마도 떠보 간다. law도나 시스템도나 나가부수 아파버 peaceful lehengadaba maitaidasu lehengadaba kukidasu lehengadaba rule du chalaibiro Yes. maitaigi area da chala naga chalaiba kuki area da na rule leitabo mona thadoradi adudi akhoi se apangba tadro Yes. aduna asidi government gi laxes yamna lay habise aidi security center security forces ki yamna laxes lay habise moi partition lay habise ai adom sengna haige aduga Hoje peace pamla tarade first the control tawgadabse cookie da hana tawbiyo. Yes. Yam noisy kuki husi lay the bidang siki warship program honabada su abrogate tawba aduga zik misang mikai na reba years lo thok patangai for the aduni